Image Pauda Ming Tabiriba Singbu Yunam Anuradha Devine Kolono Krumzari Housing Moroiba Pauda Forest Department ke Firefighter Warrior Singbu Case Award Piduna Punin Thoga Kray Salai investors in Namakogi deposit Tonkiba Sampam Handopio Haiduna Salai office ta Thomsen Kray Hairok Turen Lunana Thamsi Haibake campaign Ngasidege Hau Kray Loinana Ngasi Malem Sin Mathungna Good Friday ge Tharampang Thungnari Housing Pau Sadun Pizari District Forest Officer Thobalgi Miyang Makada Kaksing Range Office na Sinduna Kaksing District Forest Department ke Forest Fire Fighting Warrior Singbo Case Award Sing Piduna Puning Thogat Bagi Thora Mamang Ase Kaksing Lamkai Dalaiba Kaksing Range Office ta Pangthokrai Thoramaduda Deputy Commissioner Kaksing Kengnu Zuring Lana Athoiba Mitung DFO Thobal TS Lokendrona Thoramapu Loinana Deputy Ranger of Forest Survey of India Subhas Kumar Pal Amadi RO Kaksing Naure Munana Kanaba Mitung Sing Oina Saruyaki. Thoramaduda Kaksing District Forest ki Makada Leiba Joint Forest Management Committee ZFMC Wangu Laifam Amadi Waikong Laimanai Anige Forest Fire Warrior Singda Lupali Singh Yankay Case Award Sing Loinana Kaksing Palen Waikong Amadi Wangu Lamkai Forest Beat Office Singdage Kangalaba Thongna Pharaba Forest Staff Anida Lengyan P Amadi Case Award Oina Lupali Singh Amamam Piduna Punin Thogaki. Let us continue to fight this fire. Let us continue to fight this careless action which is meted out by the people. They think that they can just light a match and that is all. But they do not see the destruction that they have left behind. It is very unfortunate as to what also has happened to the Shirui area and yes, after the destruction, after what has been destroyed, trying to make it up again will take time, will take a lot of time. Machugi Kumai Yausangi Sarukama Oina Bizoy Gobinazi Temple Daso Halankargi Thorampang Tongna Kray Narki Oiba Thorampung Isai Bene Yauna Laktuna Bizoy Gobinazi Temple da Halipalakiana Holy Saktuna Halankargi Thorampang Tongna Ki Kaksing District Police Case Superintendent of Police Victoria Yankongi Miyank Amadilam Singh Amage Makada Yausang Numit Manganigi Manungda COVID-19 Sandorakpa Thingnaba Amadi Lambigi Kudung Thiba Thongtanabagi Lokhatpa Chaksing Thaurangda Mioi Kea Phagatuna Chalan Chamapanga Kuntra Humdoi Kaktuna Apun Balupa Lakani Lising Humbudrama Panchatret Konga Pangam Kre Haidi District Police Tage Phangba Paugi Matungi Inadi Yausang Hoba Numita District Asige Tungan Mamapam Singda Chatakiba Drive ta MEDR Lisangani Kund Amasung MBA Lisangani Taramapangi Makada Chalan Chanika Humbudra Kaktuna Lupal Lising Yankai Mapan Chani Kongat Pangamki Ani Subanumitana Chalan Chahunga Nipumari Kaktuna Lupal Lising Marupumatoi Chatre Kongaki Om Subanumitana Chalan Chamaga Murputra Taruk Kaktuna Lupal Lising Nipunitoi Samakongaki Manisuba Numitana Chalan Chaniga Tarahundai Kaktuna Lupalising Yankini Toy Chamanga Kongaki Yausang Mangani Suba Numitana Chalan Chamaga Maripu Kaktuna Lupalising Nipumari Chani Konga Pangamki COVID-19 ge SOP ge Matungina SP Kaksing Victoria Yankom Masamag Yauna District Asige Mapam Singda Koina Chatuna Lambi Tatuna Sent Mulamba Abe Tainaramba Nupi Masa Amasung Nupa Masa Singda Wakal Tahannaba Awareness Supiki. Tera Sapam Leraka Matina Leba Salai Holding Private Limited ke Opista Salai ke Investors Namakogi Deposit Tokiba Sampam Sing Handok Pinaba Kongsangkya Satara Kibage Manung Channa Ngasesu Makogi Sampam Handok Bio Haiba Demand Tona Opista Thomsen Craig.
Masing yamba investor singna thumjalakhiba aduda pamdaba thabdok thoktanaba police singna mangjongna ngak senduna leirambadagi investor sing adu tangkhaikhi tungda salagi chairman alangbam brojendogi yum alangbam laikai da so thamsinaba honabada police na kokaitel da thingbadagi namkhaiduna lakpada kokaitel ngana pithong yorakpada police na smoke bomb langsinduna tangkhaibadagi kaiduna senakhi makhatana Terada laktuna salage ofista thumjalakpada police na thalaga mioi khara khangalaba matung salage chairman projendo ka unahanki Sakana sum thingdana leira se ma makhai se moi ki company se huji moi se upai leitre adu moi si pai mayam da sen da torge na loi posi pithore adu mayam na ahoi kai dau hai bano mayam no kari pambi bano ahoi sen da tau jare na haire mam de moi ngam dre na haire phim se adu ji kari ba khoi na mayam ne invest mayam hop tori je ahoi hajar mi je ahoi paisa bangan midana ba sakara da ya force to biro adu ga ahoi su ahoi paisa ji bangan biganu ahoi nga su ngai jage habi ki pola ma dithana Thasiki tangka amagi numidang pung nipanga minute kumanga rom tabada Guwahati da patient thamlamlaba matungda Imphal tamna ambulance ke blue light su thalaka tharopada Kampongpi bazada ambulance da nongmaina kapsilakiba laibak thibane ahing nungthin nongzunungsa ching tam khaidana seba tawzaraga lakpane thodok asina maram oiraga staff singda moral down to oina ba maram ama ohelle ambulance pudi sokle adubu chatliba medical team da aso apal laibak thiba thodok yaurumba tarbadi miyamgi seba tawba aikhoina aramba taroidra land matam phawbada ambulance tadi khud thanade miyamda emergency service piriba service asida live attempt tarapa laibak thibani kandem tawi mari lainaba authority singna miyang sangbi haina lamyanba ambulance service na phongdorakle Tree Planters Organization for Safe Environment Hairukna Silaga Hairuk Turent Lunana Thamlasi Amadi Amor Akai Mafam Sana Paisalase Haiba campaign among Asidagi How Kibaga Loinana Hairuk Turent Paring Sangdopa Hokre Aikoina Hek Ngamba Makai Amor Akai Sangduktuna Lubanamba Turent among Ohelasi Haiba Panamda Sangsing Kadoriba campaign adu ngase ayu Hairok police station ge officer incharge inspector and apprentice singana Hairok part 2 Jingol dage lamthaduna hodoke mafam adudagi TPOSE Hairoke Thomin nupa nupi amadi inkalagliban na hayawna punamiyoy nipuromna turel sengba hauraklaga Hairok part 2 Maning Laikai Mapa Phawba Charona kilometer mangarom turenda taramba phata haude plastic bottle amadi atei amod akai sing sitnana sangdoki ngasige campaign adu karigidamak pangthok libano haibagi matangda TPOSE Hairoke secretary and Bizen Maitena Hai Hairok turen ase mamangai matamga yengnabada phibam yamna soksile turenda phata haude langthaba amadi turent Maya nangna amon akai sing adugi mateg yamna paisimbadagi ngase deturent asige ising asi season aba yadre husen ba ising oide turen asi laina kayagi tungnapam oide National Green Tribunal na Manipur gi khwaidigi mapat turent taruk khangapada Hairok turen su yaure oregliba phibam asidage kanaba pandamda turel sengbage tabak ase pangthok sabade phongdokhe Tengnopon district ke manung channa leba khul mari maring phai belaram twisme amasung Khukartild village ke nubisinge apon basaler group rumpi village level federation na sinduna khul sing asigi ising season abage yamnama maru oiriba twisme dige belaram dam phawbage turent khonglam sengdopage thabak asidage hokre Rumpi Village Level Federation ke President Sant Naipina Phongdorakpada Turento Khongnam asage Nagyata Khundariba Khulsinga asage Yamnamang Maru Oiriba Ising Lakpham asida Amoda Akai Amang Sange Machom Plastic Sasan Singi Asiba Masa Angangi Darpane Sangba ke Langtharakpa asina Ising Asibu Seasonariba Miyamda Lainatina ke Apulak Yabage Akibaleragli Ngasidage Hogduna Sengdok liba asina tungkoina tarutanana thamnana bagidamakta amod akai langtho handanaba miyanda pausan amasupiduna
isingdagi sandorokpa yaba leina kyadagi ngakthongnaba pandamda thabak ase paikhatpani maka tarakpada su turenta khonglam asi tarutanana thamdanaba thabak sing paikhatkigene phondorakhi Sanatona atopa misige matangda semkiba GAC na makhal makha kya ge akanba khongjang sangselagani haide kurai thangjam laika da leiba leikhidaba sanatom atopagi yumda pangthokiba paugi mefam amada justice for sanathon atopamgi GAC na numit taran nipani suraba phauba jingnaningai oiba misi asigi matangda mari leinaba authority amade lengangna langlan langsin amada putokpa ngamdre haina pendaba phongdoktuna makataba akanba khongsang kya changselagani hairi JSG convener Morang Temp loyal lakpana phongdorakpada rimsta 5th semester MBBS ta tamleba mahiroi sanaton ta atokpa misi singnaningai oi haina ngasi phauba sangsileba khongsang asida daita leiba mioi amataga leikhidra satra asege mama mapa amadi JSC ga unabage tanza pidri RIMS के डायरेक्टर अमदी हॉस्टिंग के वार्डन सस्पेंड तो हाइरबसु थबक्ता ओंथोपगे वाफम लेत्री मिसी असिबो मर्डर केस अमनी हाइना JAC ना खुदम संगदम कया पुथोक्तुना बरी लेनबा ऑथोरिटी दा सिनरबसु नुमित मसिंग यमसलकलबा फावबा मरी लेनबा ऑथोरिटी अमदी लेंगाक्तगे पॉजिटिव रेस्पॉन्स अमत फंगबा लेत्री मरमदुना JAC अमदी लेबाक मियमगा पुन्ना अकनबा खोंजंग संगसिनबा सेमसाबा लोइरे हाइखि अमरमदा हौकिबा मार्च के तांग 38 वांगोई पुलिस स्टेशन के मनुसन्ना समुरौदा लोहोंबगी थौरम अमा यावब सकिबा इम्फाल गे खगेमपले होइद्रोम लेकायदा लेबा अमा मथंग था अप्रैल गे तांग अमदा असेबा हक्संग ओइना फंगले हाइदुना वांगोई पुलिस ना इमुंग मनुंगदा पाउ पिरखे हाइरे असेबा हक्संग ओइना फंगलेबा मियो एसगे ममिंग होइद्रोम बे इमो चहि निफुमातोय अपोपा लेखिद्राबा एड्स मूवी कवी मियो एसे समुरौ अमदे नौरेम अनि लोनबा नौरेम लंखाई हाइना खंगनबा मफम असिदा सिदुना लेरंबदगे अप्रैल तांग अमदा असिबा हक्संग ओइना फंगखिबने हाइना पुलिस ना युमगी मियोइसिंगदा पाउ पिरखिबने हाइरे लेखिद्रबा होइद्रोमबी इमुगी मिसी असि यामना चिंगननिंगाई ओइ मियोइ खरना हालगा हुंदोल अमा ओरंगनी चिंगननिंगाई ओइबा मिसी असिगी लंगला लंगजिन मरि लेनबा ऑथोरिटी ना अथुबा मतमदा पुथोपियो हाइदुना ngasi खागेमपल्ली होइद्रोम लेकाइगी क्लब अमदि मरा पाइबिसिंगना लेकाइ असिदा लेबा कम्युनिटी हॉल दा वकन मिफम सथखरे मागी आधार पान अदिगी लेकाइ गाड़ी लाइसेंस पुनमक यावरि बनी मपा ममिंग यावरि बनी करिगुंबो अमता हाइरखिबा लेते महाकी मोबाइल यावरमदे मनी बैग ती यावरमी को अदुगा मोबाइल दी फंगद्रे थीबा अदो मरी लेनबा सिंगना मिसिसिगी मतांगदा यंजनबियो कोई कनागुंबो अमता ताइनाजाबदी नते मतोमदा तौरगा सिरिबरा नत्रगा मीनबु थमजनबिरमिबरा हाइबसे असि मतंगदी अचुंबसे मयाम चंगदनाने होनबिउ सिंग हाइजगेना मचनिपि अमा ओइना नानी इंक्युबेंसीगी हुना पालबा खंगबोक असेंबली कॉन्स्टिट्यूएंसी कन्नबा ताई हाइना लाकदरिबा मणिपुर असेंबली इलेक्शन के मिखलदा खंगबो असेंबली कॉन्स्टिट्यूएंसी दा मिरेप ओइनबा थौरंग तौलेबा खंगबोक्तगे सोशल वर्कर डॉक्टर खुंद्राकपम अकोई सनाना ngase असेंबली कॉन्स्टिट्यूएंसी असगे मनुंग चनबा उयालदा पंगथोकपा नोमगे ओइबा बीजेपी वर्कर सिंगे बूथ लेवल मिफमदा चीफ गेस्ट ओइना सरुक यारदना फोंदोक्रे राष्ट्रीय सामाजिक समाराष्ट्र संगठन RSS ना सिलगा उयालदा पंगथोकिबा पोलिंग नंबर 35/3 अमसुंग 35/4 उयालगे बीजेपी वर्कर जाकयाना सरुग्या किबा मिफम अदुदा डॉक्टर अकोई सनाना मकाताना हाई खंगबो असेंबली कॉन्स्टिट्यूएंसी ngasi फ्रेंच रिवॉल्यूशन गे लंफंगा पंखक ओइरे सुरनोमलगा chamzaba miyam amasung senjau paiba haiba कांगलोप अनि असिगे लंफम ओइरे सेंसाव पाइबसिंगना गुमिरगुमना मी चानिंग बना तौसिनबा पीता दुना लाइरबा इमुंगबो योनबा होनबगे फिबम खांगबोक असेंबली कॉन्स्टिट्यूएंसी दा उबो फंगले हाइना सुफोंदोखे हुये लालोंग थांगता एसोसिएशन मणिपुर सिंधुना हौकिबा था मार्च के तांग 19 के हौदरा चटकेबा 26 नेशनल थांगता चैंपियनशिप 2021 के जूनियर बॉयज के केजी निफुमरी के कंगलुप्ता
gold medal lawrakraba palen mamang laikai deke thoksom singlensana apopa thoksom samo amadi apopi thoksom tombi devi bo harauta yamna okre thoksom singlensana opogi thoramda social worker naurem nabachandrana athoba mitunglen oibak loinana social worker ge loinabi naurem binarani su thoramda sarugya duna gold medal lawrakraba singlensana bo puning thawakhi Kanglaipa Student Association KSA na sinkiba chahi asige March ke tang kuntaretage April tang amada pangthokiba taruk suba Kanglaipa Thangta Championship 2021 da Ka Manipur Thangta Academy palena gold medal mari amade bronze medal ahum pangduna overall team champion oikre haire ngasi nongalamdai ayupungka ama khare halakpa adwaida more 1 number to Sunrise Ground da India amade Myanmar gi mioi sing satuk sasin tawdana bage COVID-19 lighted asage fencing kariba maphamadu da bomb ama pokai kre aso opangi paude phangbangamdre hairiba bomb pokai pham manak nangna Assam Rifle ge temporary ge duty tawpham banker amasu leire tungda thodok topa maduda more police Assam Rifle sing laktuna thiba humbagi thabak chathabada pokairaba bomb gi machat khara phangbangamkhi Nakalamramda Morega Tainariba Myanmar ge Namphalongda Leiba Fire Substation Manakta Ngasin Nongalamdai Pung ama khare helakpada bomb yauna nongmai round kaya ama kapage makon sing Morege miamna tanakhi Thazaba yaba paugi likhunt amana hai Thodok aduda misi mina kya su thoke haire bomb yauna nongmai kaya kapage makon tabada Moreda Leiba miyoising mi paiba pongnakhi Indo-Myanmar Asian Highway 1 Affected Committee Secretary Namkholand Moyona Thadorpa Chirol Amagi Matungina Indo-Myanmar Asian Highway 1 Affected Committee member Oriba Lammapu Singda Tingnopal Amadi Chandin District Marilainaba Deputy Commissioner Collector Singna Land Owner Singda Pifam Thokpa Compensation Ge Sampam Masamasage Bank Account Singda Transfer Tawi Haina Apil Tawrakli Sedon Sina Makatarabadi Indo-Myanmar Asian Highway 1 Sangat Sagatpa Paktok Sakto Hanbada Soklabalam Singi Pifam Thopa Sanction Tauba Compensation Sing Squad Pita Paraga PBU Karigumba Hairiba Wafam Si Atubada Numit Karanigi Manungda Tabak Oina Paikat Pidrabadi Makan Makakiage Kongsang Sing Sang Sinaba Semsari Hairi Ngasi Good Friday ge palan Christian singna pangthongna ki Jesus Krishna cross da myo bage pap ki ushin oina thawai thaki bage thawdopu Good Friday haina malange mafang khuding da palan tongna ki Good Friday bu Holy Friday natraga Black Friday haina su kongnei Good Friday ge maru eba tharong khar de parthana chara henba amade dan tawuna maru eba saktamne COVID pandemic laibadagi lebak asidadi church singdamni yamna punbada athing bathamki Good Friday ge thoram pangthongna bada miyamna marks umnaki loinana social distance so ngangnaki ngasigi asina COVID pandemic ke manungda pangthokpa anirak subani mamang sahi lisingani kunda so lockdown laibana maramoiduna New Delhi dadi athing balaiki ngasigi Good Friday ge thoram New Delhi ge Sacred Heart Cathedral Church ke mapanda miyamna prayer tawnaki Goadana devotee singna Immaculate Conception Church Panazida Good Friday ge palan tharam pangthokpada therment is screening tawke amade hand sanitizer sizinaki Manipur gi noni amade Tengnopol ngakpigani Tamenglong district sing yauna maphang kya dasu Good Friday ge tharam pangthoknaki Lord Jesus Christ ke nungsi pauzen mahakil lamba laitraba papse laba miyoba nungsiba amade thousand ge maramda Peter singna phongdoke Satangi Makutagi, Miyobabu Ningtaba Pangaki, Miyobagi Paukidama Krishna, Crosta Awabakia, Kangduna Usinu Oina Tawai, Takibani. Sarsinda Awabagi Isai Saktuna Amadi Kids, Dramana Singbasu, Sanabayanaki. West Bengal Assembly Gi Mikalda Chief Minister Mamata Banerjee Nandigram Assembly Constituency Nataba Atopa Amadasu Mirep Oinaba, Tauriba Adu Nandigram da Chingnaba Laibadagini, Haikiba Prime Minister Nena Modige Wangange Pakomo Oina, Mamatana Haikibada Mahak Modige Party member Manate. Mahak Nandigram da Mai Pakani Rally Amada Prime Minister Modina Mamatana, Kolkata da Laiba Bhawanipur Constituency Thadulaga Nandigram da Chatki, Mahang Mapamadada Numit Humni Kem Tawduna Lake.
Nandigram gi election ge control unit Home Minister Amit Sahana tawi haiba wafam ama mamatana phongdokpa leikrabani. Mamatana makatana haikibada Prime Minister na mahake Home Minister bo hana control tawko Nandigram da didina mai pakane aduna atopa sid amada lepagi mathau tade. Modi ji gi oida padaba sing adu West Bengal gi miyamna khangi haina Trinamool Congress na phongdokle megitang anida mikhangi result haidok tringai da tangkak anirak vote thadana kadab leiribani. Hojik sanabagi pauda Wabagai Awang Laika Youth Development Association Walida Wabagai na sinduna haukiba Mars ke tang kunipand yausang hawan numitagi chatharakiba 36 annual yausang sports meet 2021 ngase April gi tangka ani daloishin bagi iroinana sports meet asida makong mathang tagraba singda manamathum suyen thokre Walida Wabagai ge ground chatharakiba annual sports meet loishin bagi ngase gi tharamda Wabagai kairaki Zilla Parishad member M Zaint Kumarna Special Chief Guest Walida ge President Amber Ranjina function ge President aduga Wabagai Gram Panchayat ke Pradhan Y Hamzant amade Upa Pradhan Wabagai Gram Panchayat ke Premchandrana guest of honor sing oina dasta phangki ngasi loishin bagi event sing oina mega marathon mini marathon football blind hit break race na chingba kaya pangthoki hawjak aroibada maroiba pau amone pizari Forest Department ke firefighter warriors Mukesh award biduna punin thogakre Salai investors na makogi deposit tawkiba sampam handopio haiduna Salai office ta thomjin kre Hairok turen luna na thamse haibage campaign ngasidege hawkre loinana ngasi malem sinma thungna Good Friday ge thoram pangthongnari Image Paudam ngasigide matang sidaloijare mieng tabiri besingba amaka hana khumjari